ꯑꯍꯥꯟꯕꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯁꯤꯔꯣꯏꯗ ꯑꯍꯤꯡ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯎꯔꯦ꯫ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯅ ꯃꯅꯥ ꯄꯨꯝꯕ ꯑꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯩꯊꯔꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤ꯫ ꯋꯥꯅ ꯁꯥꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯎꯔꯦ꯫ ꯂꯨꯁꯤꯒꯤ ꯃꯉꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯦ꯫ ꯃꯤꯈꯣꯕ ꯂꯩꯔꯦꯝꯕꯒꯤ ꯃꯛꯇꯥꯛ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯅꯝ ꯏꯄꯣꯟ ꯄꯣꯜꯂꯗꯨꯅ ꯌꯦꯡꯕꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯃꯥꯜꯂꯕ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯑꯗꯨ ꯂꯩꯊꯨꯡ ꯆꯥꯝꯅꯤꯄꯥꯟ ꯄꯛꯂꯕ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛ ꯃꯇꯝ ꯑꯃꯗꯗꯤ ꯈꯥꯅꯣꯡꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯕ ꯀꯥꯁꯤꯡꯕꯤꯅꯤ꯫ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯂꯩꯕ ꯀꯥꯁꯤꯡꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯪꯒꯣꯟ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯑꯣꯡ ꯁꯥꯗꯥ ꯍꯥꯏꯔꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯍꯪꯉꯣꯏꯗꯧꯅ ꯇꯧꯏ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯗꯧꯅ ꯄꯥꯟꯗꯦ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤ ꯅꯍꯦꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯅꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯥꯖꯨꯒꯤꯅꯤ꯫ ꯂꯤ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯈꯤꯅꯤ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯈꯪꯍꯟ ꯎꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯀꯤꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯔꯥꯖꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯍꯦꯕꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯔꯥꯖꯨꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯄꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯄꯨꯜꯂꯤꯕ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯔꯥꯖꯨ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯕ ꯂꯩꯕ ꯀꯥꯁꯤꯡꯕꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯔꯥꯖꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯔꯗꯤ ꯍꯔꯥꯎꯔꯦ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃ ꯈꯪꯕꯒꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯂꯥꯡꯗꯒꯤ ꯀꯟꯒꯅꯤ ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯅꯤꯄꯥ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ, ꯂꯩꯋꯥ ꯇꯤꯟꯋꯥꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯤꯡꯃꯤ ꯏꯕꯦꯟ ꯑꯗꯨꯅ ꯄꯤꯔꯛꯄ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩꯁꯤꯡ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯃꯇꯧ ꯀꯔꯝꯅ ꯅꯤꯄꯥ ꯑꯁꯤꯒ ꯃꯥꯌꯣꯛꯅꯅ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯒꯅꯤ? ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯟꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯌꯥꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯂꯨꯁꯤ ꯑꯃꯗꯤ ꯄꯥꯔꯩꯍꯟꯕꯒꯤ ꯀꯣꯛꯇ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯃꯣꯍꯣꯟ ꯃꯣꯍꯣꯟ ꯈꯜꯂꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯄꯥ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯅꯣꯝ ꯅꯣꯝꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯗꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯃꯤꯔꯝꯂꯦꯟ ꯑꯃꯗꯤ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ꯫ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯉꯝꯗ꯭ꯔꯕ, ꯁꯤꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨ ꯃꯈꯣꯡꯗꯤ ꯂꯩꯕꯥꯛꯇ ꯊꯦꯡꯗꯦ꯫ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯅꯤꯡ ꯇꯝꯅ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯋꯨꯡꯁꯤ, ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ꯫ ꯑꯋꯨꯡꯁꯤꯅ ꯈꯨꯝꯂꯛꯏ, ꯀꯧꯕꯤꯒꯅꯨ ꯑꯇꯨꯝꯅ, ꯑꯩꯗꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯅꯠꯇꯦ, ꯂꯣꯛꯂꯩꯒꯨꯝ ꯄꯥꯂꯩꯒꯨꯝꯕꯤꯅꯤ꯫ ꯃꯄꯥꯟꯗ ꯀꯟꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯊꯣꯠ ꯅꯧꯖꯔꯤꯕꯤꯅꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯑꯋꯨꯡꯁꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥ ꯅꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯤꯕ ꯑꯗꯨ? ꯑꯋꯨꯡꯁꯤꯅ ꯈꯨꯝꯂꯛꯏ, ꯌꯥꯅꯤꯡꯉꯤ ꯀꯨꯁꯤ, ꯌꯥꯅꯤꯡꯗꯦ ꯀꯨꯁꯤ, ꯅꯥꯊꯧ ꯂꯩꯇꯦ ꯃꯥꯏꯕ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯇꯥꯡ ꯆꯥꯗꯅ ꯀꯧꯔꯤꯕ ꯑꯁꯦ? ꯑꯩꯕꯨ ꯂꯩꯔꯝꯂꯦꯟꯗ ꯇꯤꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯁꯨ ꯇꯤꯜꯍꯟꯕꯤꯗꯦ꯫ ꯐꯠꯇꯦꯀꯣ ꯅꯪ, ꯑꯩꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩ꯫ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦ ꯂꯩ ꯊꯤꯅꯗꯅ ꯀꯦꯜꯂꯤꯗ꯫ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯜꯍꯟꯒꯅꯤ꯫ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯒꯗꯕ ꯂꯩ꯫ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯜꯍꯟꯒꯅꯤ꯫ ꯑꯋꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯈꯪꯖꯔꯦ,
nata loina thawai aidi changjafam leite koi pai pai tuna leiri handak mapok natana mapok tareta sakraba nungsi wasak ama tugairamlaba nungsiba mahaktagini aina thawai thaduna isa ithanda sijaduna ngasi miramle lairamle aniki marakta mire lamba aina lairiba ase nang udabra khangdabra aduga nangna lairamlenda changjafam pidraba thawai aibu lairamlenda tinhandoiba oidrabani nipa aduna amu hairi nahak yamna saura male awungsi ai nangi nateng pangge nangna nungsijaba mahakbu nanga soidana taibangda nungsi waithung hanba ngamdrabasu lairamlendadi thungnahange nang aigi iteng pangu aina phajinduna thamliba nipa asigi thawai ase wagi uthong amada hek haptuna usin tawba ngamlaba aigi thiraba akiba phanglaba sakham ase hanagi naha oibgi sakham aduda hanjinba ngamgani aduna nang aigi iteng pangu nangisu aina nateng pangge akiba phanglaba sakham nipa adugi wadu tabada thawai adu khongnang makhong amagi masada makhong yanthaduna phamkhre aduga asumna hairi aibu oijaba thiba taroidra magi thawai lauraga nipa aduna hairi adu oirabadi nangi sakiba wasak aduga nangi nungsi panthung asiga khalaroidra taibangda waithung nadrabasu lairamlenda waithung labadi yaidana thawai aduna amu hairi hinglingaida ningba thungdraba aise sira phauba chaina khol loiba naiji anauba chaina amagi damak kaitaudoiba nangna haiba wada aina thajadoba yagadawribano nahak khanong natra hidak semduna taibang mi kaya ama layengli haibadaine aduga ahenba athoiba oininglubadagi miksat pamlubadagi nasagi phibam asi haujik asi yomna soksinkiba natra ai nangi nateng pangmo ngamloiko migi mangnaba tawnu kaisu afaba purakloi makhoi atai singdu tawriba sing ase narak mungsung aduda lotuna adumak tari makhoi loina akiba phawri rajubu karamna kangani khali nipa aduga thawai aduga awai okhum tongnaduna tari thawai aduna amuk asumna hairakpa aduda nipa adu khara sauningba phawrami aduga makhata na hairi he thawai nangi changjafam pige hairaga achacha aibu honduna ngangba nangumba kaya aigi khubak nung asida thammaga sijanaba ngamba mini haiba ase nang kauganu thawai aduna amuk khumai awungsina kanasu kide kanabasu usitpide asumba ngangbase sauningbra nupa aduna mapukningda khalli thawai asida chingnaruraga magi oija oithak loina mangdani aduna mabu themnawduna chijanadaba yade haina khalammi lawsing ama tawraga thawai asigi mabukning asi phajinduna mabu magi michangda oihandaba yade haina khalammi maiba nipa laiba kasingbi aduna yamna tapna themnawbagi mawongda mong hadan hairei awongsi isan gumbini nangse ibungi ichan haina kaugeko nabungna isan haiba adu chummi nabung yamna phattaba mini ibung isana yai adubu ichal nabungna mingchat pamlubadagi nabungna mi marak samrak oiduna umung asigi manungda chahi kaya lotuna mirot oina leirakle nang yengba ngambra thawai du maiba aduna ichal haina kaurukpa aduda mapukningda khara khara on bahaurai khongnang masada makhong haithaduna phamlambadagi kumtharakle aduga maiba adugi mamangda makhong lebak tadabida leplare nipa aduna amu makhatarei ai soikre ichal ai aranba thabak kaya ama tawkhre thakhaidaba ising khong amadagi ising thaklobadagi mina ubada akiba phanglaba haiba adu nabung aidi oire nabung aina asukwana umang manung asida punsi lenba ase isan mo yengma ngamlibra aina phariba mi asina aigi aroiba changyeng oige magi thawai mi asi usin tawba ichalna mateng pangbiyu awungsina tapna khumlai phare aibu nachalni khallabadi ibungi mateng aina panglage nipa aduna amuk hairei
Nabung aisu ichalgi hokiba punsi wari adu khangi. Ichalna saba fi tabung nungda chetna thamjaba nonggang haigi haikolda chattuna nonggang hai nakhutna ising saiduna makhong chomduna mapanthogi pamlauda pan mairen thaba thawai adu maiba adugi matata pungsum sumami thawai adu kapli hairei ibong makhata biranu phare ai ipungna pangu haiba matengdo ai pangage atho ipungna aipu lairamenda nungsiba magi makada waithungna hanbiyo thawai aduna nipa aduda haiba aduda yarage hairakpa aduda haraubana namkhai leikidre aduga asumna nipa aduna thawai aduda onchilaga hairei ahungsi ipungki matangse araibari natte hare ai nangonda wari ama hana hairage aduga wari sigi matung inna nangna pangadaba adu ai hairak nipa aduga thawai aduga hainariba ngangnariba pungnamak adu makoi loina mana thangatuna tari losi di tafung khangdre makoi ataidi nungsa loina thire maiba asi araibana te haiba asi simadi praman phangle awungsin hairei hairao tarage warido nipa aduna amuk hairei mathai thaina mamangaida malem laisiam lakpada lai oiraba kongyang saisu matang teret panba wa pambi amadagi onkhiba ama leirami haiba saisu adu amuk wa pambida amuk onba ngami karigumbadana saisu karigumbadana wa pambi oi nongmugi numitta wa oina olingaida nipa amana maba phuklaga nanbi turenda thadaki turelgi ichena putharakpa wa pambi adu loktak yaukhre loktaki akanba ithak ipomna wa pambi adu thanga karang singi jingjinda thamlamle awungsina amuk hairei adagi kaidoraba nipa aduna amuk makha tarei laija ithak ipomna purakpa wa pambi adu thaudu nung pakta waisinduna wa pambi dagi kelakpa wa mamit adu chongthoktuna wa pambi oina amuk haure loktak laija ipakta iroiduna lakpa wa pambina haure haibadagi maming iroiwa haina thonki thanga karang singi jingjinda hauriba mapung mari pharaba wa pambi asi matang kun manga pali amadi wamit yangkhai longi hairiba wa asi nomgi numitta thanga karangda singchanba lakpa nipa amana thengnabadagi mapung mari pharaba yenggi penba naidraba phajaraba wa pambi adu urubada nipa aduna wapal adudagi wa maru ama phuklaga mayumda puraklaga thare wa aduna mapung mari pharaklabada wa adugi mapada kairei yena changle yensi manbi sum changle sansi ok changle ok sire asumna wa adugi manakta changluba taibangmi phawasi haiba wa asigi maming khoyon tebi tesawa kawi haiba wa asigi matang ama ai pami awungsi nang aigi iting pangu wa asigi matangna aigi yengbada akiba phanglaba sakpham ase soidana hanjanma ngamgani hanagi phibamda aigi hanagi naha oibagi sakphamda soidana hanjilakani awungsina amuk khumlai aina pangadoiba matangse karama matangda oigadoiba nipa adun amuk hairei nangna wa pambi asigi matang ama phangnaba hotnabada mateng pangu nipa aduna amuk hairei nahak icham chamba mapangal sonba thawai amadi natte nangonda natik nayai mayam ama lei haiba wa pambi asigi matang ama siroi singi napomda yangpui kong haiba turel asigi marilda wa pambi asi hawi adubu haiba mafam asi aidi changba yade aduna nangna upai ama tawduna ahingba taibangmida chongchinduna wa pambi asigi matang ama nangna purakadabani awungsisu hoi haiduna yare inkit tawramlaga awungsi adu mafam adudagi mangkhre thawai aduna mangkhrabada nipa adu momono I aduga machilda thuredo haibaga tawbaga udi kadana ukabi tungdi handana tunghanbi achumbadi yaudana achumba saba aigi langda thuredo thawai nangsu ai soidana haujikti hanagi phibamda hanjinba ngamlagani makhau pongna lauri
ꯂꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯔꯝꯅ ꯃꯇꯥꯡ ꯑꯗꯨꯗ ꯐꯨꯗꯣꯛꯂꯨꯒꯅꯤ? ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯣꯅꯥꯃꯅꯤꯅ ꯑꯃꯨꯛ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ, ꯎꯔꯦꯗꯅ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯩꯈꯣꯏ ꯂꯣꯏꯅ꯫ ꯄꯥꯔꯦꯍꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯎꯅ ꯎꯅ, ꯈꯪꯅ ꯈꯪꯅ, ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯍꯥ ꯇꯍꯥꯕ ꯋꯥꯔꯦꯞ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯧꯕꯁꯨ ꯆꯨꯝꯃꯣꯏ ꯈꯜꯂꯤ꯫ ꯑꯩꯈꯣꯏ 8-10 ꯊꯣꯛꯅ ꯈꯟꯇꯣꯛꯈꯤꯁꯤ꯫ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯪꯂꯥꯟꯅ ꯃꯪꯂꯥꯛꯅꯕꯗꯤ ꯀꯗꯥꯏꯅꯣ? ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯗꯤ ꯃꯪꯂꯥꯛꯅꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕ ꯏꯕꯨꯡꯁꯤꯡꯅ ꯈꯟꯅꯕꯤꯔꯣ꯫ ꯏꯇꯥ ꯑꯅꯤꯁꯨ ꯑꯩ ꯆꯃꯝꯅꯔꯦ꯫ ꯑꯩꯒꯤ ꯊꯧꯅꯥ ꯑꯁꯤ ꯃꯌꯦꯡ ꯇꯥꯈꯤꯕꯒꯨꯝ ꯐꯥꯎꯏ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ꯫ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯂꯨꯁꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯣ? ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯥꯖꯩꯌꯦ꯫ ꯊꯥꯖꯕ ꯄꯨꯝꯕ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯅꯍꯥꯛ ꯁꯣꯟꯊꯈꯤꯅꯨ꯫ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯂꯨꯁꯤ, ꯏꯇꯥꯒꯤ ꯃꯄꯥꯜꯗꯒꯤ ꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯅꯤꯡ ꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯏꯇꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯏꯇꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯏꯇꯥ, ꯅꯍꯥꯛ ꯅꯤꯡꯍꯟꯅꯕꯤꯒꯅꯨ꯫ ꯁꯣꯅꯥꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯁꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯥꯗꯣꯛꯈꯤꯕ, ꯂꯥꯞꯅ ꯆꯠꯈꯤꯕ ꯃꯇꯥꯡ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯔꯥꯖ꯭ꯌꯕꯨ ꯁꯣꯏꯗꯅ ꯀꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯤꯄꯥ ꯑꯁꯤꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯕ ꯇꯥꯔꯕ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯋꯥ ꯈꯟꯅꯁꯤ꯫ ꯄꯥꯔꯦꯍꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯧꯔꯁꯤ ꯍꯥꯏꯒꯨꯝꯗꯅ ꯃꯌꯥꯝ ꯁꯤꯗ ꯌꯥꯅꯔꯁꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯁꯤ꯫ ꯑꯗꯨꯒ ꯋꯥꯔꯦꯞ ꯂꯧꯔꯁꯤ꯫ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯇꯤꯟ ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯒ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯥꯡꯂꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯝ ꯑꯃꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯁꯅꯤꯟ ꯐꯪꯈꯤꯕ ꯐꯥꯎꯕ ꯐꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯤꯄꯥ ꯑꯗꯨꯅ ꯎꯔꯔꯣꯏ, ꯈꯔ ꯁꯥꯐꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯤ ꯃꯁꯥ ꯃꯁꯥ ꯈꯪꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒ ꯑꯏꯪꯕ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯑꯉꯥꯟꯕ ꯍꯥꯏꯕꯗꯣ ꯌꯣꯠꯁꯟꯈ꯭ꯔꯕꯣꯏ ꯑꯃꯝꯕꯒꯤ ꯈꯌꯥꯠꯅꯨꯡꯗ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯃꯪꯂꯝꯆꯠꯇ ꯃꯈꯣꯏꯅ ꯇꯥꯈꯤꯕ ꯂꯝꯍꯨꯏꯅ ꯀꯞꯄ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯌꯥꯝꯅ ꯅꯛꯅ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯅꯥꯛ ꯅꯛꯄ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨ ꯀꯞꯄ ꯈꯣꯡꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯃꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯑꯃꯒ ꯑꯃꯒ ꯅꯛꯁꯤꯟꯅꯅ ꯇꯥꯁꯤꯟꯅꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥꯗ ꯃꯈꯣꯏ ꯂꯣꯏꯅ ꯍꯩꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯂꯣꯏꯅ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯔꯝꯃꯤ꯫ ꯎꯅ ꯋꯥꯅ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯂꯛꯏ, ꯁꯣꯔꯣ ꯁꯣꯔꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯑꯗꯨꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯊꯣꯡ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯜ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯀꯟꯕ ꯑꯃꯒꯤ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥ, ꯃꯨꯖꯥꯎ ꯆꯥꯎꯕ ꯋꯥꯡꯊ꯭रिꯡ ꯋꯥꯡꯕ ꯅꯨꯄꯥ ꯑꯃ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤ꯫ ꯂꯨꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯑꯃꯝꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ? ꯁꯨꯝ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏꯕ ꯑꯁꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯌꯦꯡꯕꯗꯁꯨ ꯑꯃꯝꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯎꯗꯦ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯀꯩ ꯑꯣꯏ꯫ ꯄꯥꯔꯦꯍꯟꯕꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯃꯁꯤꯗꯤ ꯃꯥꯟꯗꯦ, ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯅꯤꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜꯗ ꯈꯔ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯍꯧꯔꯛꯂꯦ꯫
Makoysing aduga wangba manaba musuk muba nipa aduga Lucyga hek michanarure. Thabalgi mangal aduda Lucyga hek michanaruraba mikup aduda nupa adu tapna tapna sum wangkhalai. Lucy wakhal tare laiba nupa adu tinu laimuni taibang miga hek michanaba mikupta jara jara wakhatba ngamba miduni yengkhalingai laimu aduna awaba piba ngamde. Karigumba laimu asigi michanaba ngamdraduna leibakta yenglaga nuntharabadi laimu aduna mi adubu khudum chanba ngamduna thawai lawba ngammi haibagi thajanabi ama lei. Laiba laimu adu lamkhan kawi. Laimu adu manak nakpad hauriba uri upalsing adudagi henna marek wangkhalakle. Lucyna laimu aduga michanana leiringaida mayam aduna hairai nakhoi mayam namit ushallu. Laiba laimuni mahaka khak michanarunu asumna mahakna hairaklabada mayam adu mamit chetna usinkhre. Laisil marakta thokliba thabalgi mangal aduda Lucyna ure mahaka michanana mikup khudingi lamkhan aduna tapna tapna jara jara wangkhalakliba adu atya thenglaboy ningi Lucy adu. Lucy magi machilda philaba lairimbi budi soli mafam adubu koliba lairimba lairimbi kaya amabusu lamuising adusu kappa amadi khongbusu leplamde. Akoiba aduda amuk soro soro singba manba amamu horakle makhol ama tarakle. Tariba makhol adu asum asum makhoi manak tamna mi amana lakpagi sawumgumbani khanghaude. Lucygi mamang adu maktada lai angoba ama lai. Laimu lairabadi lai angoba lai. Laingau adu lakpadagi laimu phattaba adu asum asum wanglambadagi tapna tapna nontharakuna magi hanagi phibam aduda hanjinkhre. Laingau adu lakpadagi laimu adu thabal mangal aduda khanghaudana mangkhre. Laingau adusu tapna mami samkhre. Lucy masa adu khara chaning tare mayam adu mit pangthok lohaina hairami aduga mana ukibasing adu loina hairami. Amama marak aduda makhoi bulamjingnaba mangal haibabu amuba nong puba laisil marak aduda kikulo liba sanariba thabal aduna tana atai upai leite. Makhoi loina ware nason pikna mina dakini matagum makhoi loina chibol chibon wari sanabadi leplamde. Wakhal ama ithok thokte khangpoksing adugi manungda kari phibam oiramgadaba khallubada amuk wai. Unbuba nungsit adusu liri liri sitpadi leplamde. Singnungga oibaga harinungnan khongbugi makholsu maikai marita salammi mamga mamle suka sukle makhoi masen amaga amaga mayek sengna uba phauba phanglamde. Hauriba li pambigi masa marengsing adu lengakpa amuk tapna tapna haurai. Li pambising adu adumna lengakpa aduda bikidi maklap nikpa haurakle sonamani na hairai. Kaino li pambisingse masa marengsingse thok thok nomba amadi lengma hauraklisina handangna amuk kari thoklagaba liklaina amuk hairai. Lamuisingna amuk kapaga khongbugi makholda onthokna tankreda. Isitana amuk hairai ayo ayo ima kaino masi kubom asida kakseng male mane kakseng michikpi adune kaidagino sina tanja asida makoising aduna ngasaidagi leiriba mongsong adugi mapada leipung ama sauduna lei. Hairiba leipung aduda kaksingi mahum sai ama mamarak aduda karimata udabanina isitana kaksing mahum sariba thot thot lauba leipungi saruk amada leplure. Kakseng makol aduda netlubana kakseng makol adu kairi. Kakseng makol adudagi manungdagi kakseng mayam ama thoklaktuna makhoi mayamda amok landarakle. Kakseng sing aduna chikpada ama mamarak aduda pring pring songduna mayam adu khangli haisu haibani. Kakseng singdo sarit sarat yamna haiba yai tap tap hekta napi. Yamkhraba kakseng aduna adumna landarak pamikup aduda makhoi sing adu mathong amata khanglamdre. Mongsong maya adudagi thoraknare. Kakseng sing adudagi masa kanjanaba makhoi hotnarami. Laisil marakta loliba thajamagi thorakpa thabalgi mangal aduda li pambi singi masa maren sing adusu thok thok tapna tapna hai humna lairambadagi masa sing adu
amaga lonsinnaba yaw samjinnaba yawba kairak amagi mawongda semkhre. Thabal adugi mangal aduda kairak adudagi lai fudibi ahum khak tapna tapna kairak adudagi kumtharae. Lai fudibi ahum adu laidi ama oibagi sakpham oi. Makutna jaru oi phijet oi. Phijet phigai sitli mamai mamichu yetum amadi langna photpagi mawongni. Masamsing adusu chara duna loina hawi. Akibagi masakni. Hek yengbada lai fudibi ahum adu sahi taruk mapung mari pharaba angang nupi machasingna chawba manai. Lai fudibi ahum adu tapna tapna kairak adudagi kumtharae. Aduga amuk li pambising aduda kairak oirambadagi lanaba thong oirakle. Thong amagi mathakta chatpagong makhoising adu namhau chatli. Thabal adugi mangalda tawribasing adu khara di makhoi loina urami. Nungsit adusu adumak aingba nungsit oina sitli. Lai fudibi ahum adu thong adugi mathakta tapna chatli. Makhoi ataiduna kakchingna chikpagi chaina aduna ahum marang amata khangdre. Lai fudibi ahum adu tapna wari sanai. Masigi maiba asina aikhoibu kauriba asina karigino kari amuk taw haidui jatno. Ita ani haiba ngambra. Lai fudibi amana amuk hairi. Khangja laksadeda amamba asida aidine matang saba ngairini. Matang saba laklabadi makhauri charam ase metuna hatkadabani. Lai fudibi amana amuk khumai. Mahakna aikhoibu lukmaida haptuna yoli haibagi matagum sijinnaningbba mawongda sijinaba yabra aikhoisu thawai pali. Angangna chakthongbi sanabagumna mahakna aikhoida yengliba midyeng khaliba wakhalsing ase aidi yaningde ita. Lai fudibi amaduna amuk hairei. Ita ani hauji aikhoi maga manaba yadri. Mahakna aikhoibu kauriba ase karigino hana khangdokhisi.